ahan bamuktada iramdam sana leba kanglipa Manipur asida leriba amadi Manipur gi mapanda laikraba Meeteilol Meetei mayapu nungsijaba khudingma angkam Prameshwar na ikai khumnaba usari channel asigi maming Manipur languages features hana kaujai ngasi nainagadaba asi Meeteilol gi dictionary gi matangda oijadre ngasi gidi ngasi nainajagadaba asi Meeteilol gi Lonchatlol haibadi Meeteilol gi grammar gi matangdani nainajagadaba sina page number kunmarini demonstrative pronoun gi matangdani adudi ai hoji matang hajaralage page kumari Meeteilol Lonchatlol Meeteilol grammar utuna takpa minghut Meeteilol da hairaga demonstrative pronoun word ama utuna takpa khanghanba minghut adubu utuna takpa minghut koi ada English ki mayekta ithokpada amkon pajarake word ama utuna takpa khanghanba minghut adubu utuna takpa minghut koi khudamda ama khangnabada singular da mayam khangnabada plural da khudam ani khaktang hana pijabani masi this adi singular da ada plural da adi mayam khangnabada na makhoi singsi this aduga ani subadana madu English da that ana singular da ni mathangda plural da mo makha tharpada di that ki plural da those hai madu haibasi plural da makhoi singdu hai adudi makha tarakpa Meeteilol gi Lonchatlol gi matangda Meeteilol gi grammar gi matangda demonstrative pronoun gi matangda amuk makha tana hajarake page 2.4 gi tu da sina 1 ni sina 24 gi ani suba sauni khudamda masi aigi khorjai adi kolom ni maduna nangini ani English ki mayek ta mui thorpada masi aigi khorjai kolom ni maduna nangini masangda mo this is my pen that is yours ningsing gadabada wahai pareng amada mingtak ani yaurabadi akun bagina masi this sijinai ahan bagina madu that sijinai masigi khudamje amtang makhada usarake amuba khorjaina ibadagi asangba khorjaina ibi hena phajai masina haibadi masina haibsi kainobda asangba khorjai adi asangba khorjai akonbagi se ibana maduna hadi amuba khorjai haibadi ahanbagi mingta asini noun asini amuba khorjai ibadagi miyamna pamnaba heli amu makha taba amu demonstrative pronoun gi matangda amu hana hajarake khudam examples da hui singna yong singdagi hena kanai makhoi singsina ali yong sing miyoi badagi mateng pangbada makhoi sing adudagi hui sing watli ani English da mu ithokpada English ki letter da mu ithokpada mu yengche hui singna yong singdagi hena kanai makhoi sing sina yong sing miyoi bada mateng pangba makhoi sing dudagi hui sing ali watli ana sideida iribasi makhoi sing asina yong sing dagi hena kanai ha ana makhoi sing sina yong sing adi makhoi sing haibasi sideida kari hari habada yong sing habjiga managani miyoi bada bateng pangba makhoi sing dudagi haibadi hui sing sidagi ahan bada hariba hui sing ase makhoi sing dudagi adi hui sing adudagi watli haba adi English tamu ithokpada dogs are more useful than monkeys these monkeys try to live themselves and those dogs to person adi
makha taba amuk demonstrative pronoun gi matang da hajarake makha tarapasidi karino haba matamda mitei mayek sing asi iba matamda English mayek si amusung iba matamda ani sing ase karam mayek sing manabage haibado karam tawna represent tawbugi haibagi matangda sum hajarake ahanbada Meeteilol Lonchatlol Meeteilol grammar gida inapta lum yaw masibu kay ko falling tone ni mase ga mani sidayda Meeteilol hay matamda sidayda lum yaw inapta mase falling tone ni ga mani adga karima lum yaw tardi inap sidayda rising tone ni mase ga mani mase khona secondary symbol oina sidabani Meeteilol da hayka setup hayni masangda asterisk number 2 da minghut hai matamda unapsida de lum hape unapsida lum hap tar de mase falling tone kari ga mane o ga mane English da ada kari ma lum yaw da ta di mase rising tone English da ga mane mamang da haije kiba adugumna masi kari no habda secondary symbol ni Meeteilol da hairaga setup haibani masang da nung chijina bugi matang sida falling tone sung rising tone matang da hajarake asterisk number 3 da Kanghan ba hay matamda nung jida lum tape masi kari gino hay matamda mase falling tone ni ana nung jida lum tap tar di mase falling tone ni enji ga mani English ma khada final line na chingani mase falling tone khangna bagini ada nung jida da lum tap tar ga di mase rising tone ni mase English ta kari ga mane enji ga mani makhada di ma horizontal line ji chingaro maram di rising tone oi maram na rising tone hai bidi ayang ba haba Masina falling tone hebdi arum haiba aduna nungda lum tap targade mase arum bani falling tone ni nungda lum tap targade mase rising tone ni masi kaino secondary symbol ngakani haibdi Meeteilol da harka setup ni masangda asterisk number 4 gi matangda mahajar ke actually number 4 jida sida harije takpa hai sida harije takpa haiba takpa ji English ta ithokpa matamda karam nei thokada ge hai matamda T A K P A tak pai ba age anis sur kadaba maramdi karigino da side lonsum mai amal leiraba adi mamang da leba mai tu da atab yaur amadi long ton oi taragadi masi a hakani ada tak pa hai matam da a ama khatang oi badi mase sijinaro masang da amu asterisk number 5 kida mo hajarake sida makhoi singsi hai matam da English hargana this hai sidida makhoi singsi hai matam da I lonsum da lum tape masi karigino falling tone oibagini ada somda I lonsum da lum tap tre masi kaino rising tone ni masi I ga mane ana I lonsum da lum tap ta de masi falling tone ni I da makha da final line singani ada masi di secondary symbol setup nate masi di kaino lonsum ni ada masam da amo ai gi hayo matam da makha ta ba amo manager ke Sidida aigi haiba matamda asterisk number 6 asterisk number 6 sida leire aigi sida English ta iragana aigi sumaina ire ise aigi haiba matamda inap sidida lum tape masi falling tone ni hana mamang da haigre ana aigi haiba matamda atya da sainap hape aduna atya sina a ga manare ada sainap sina I ga manare aduna aigi haiba matamda atya sainap ta I hana sumaina gani ada gi hama tamda se falling tone oi maram na inap sida lum tape sina oi ga mana gani maram aduna ai gi hama tamda a g oi gani se mana roi da badi g oi roi ba g I habsi kaina madi rising tone ba sida di iri kaina falling tone aduna ga mana gani ba iri je masilla sumaina sijinaro aduga I oibugi mahuta I oibuse masiju sinare adan aigi hai matamda G ana sijinagani makha tarpa mu hajarake nota inab lum inab nung are secondary symbol setup haibdi mokoi singa se secondary symbol neba Meeteilol da harga setup ana kawi ana setup haibsi kaino hai matangda tentang namaga panjaramge setup haibasi khon phok ama semnabagi da mapung mayek singda hapa mayek singni
Maramaduna Saitap Hapsi Karino, Havamatamda, Conto Amasena with the Mota, Mite Meki Mapung Maye Kuntare, Alida Tapa, Hapsinba Maye Amani, Mokoshing Asibu Aikuna, Kari Koge Havamatamda, Saitap Haina Kawi. Nasiki Oinadi, Meeteilol Lonchatlol Meeteilol grammar ki matangda Hajabulojare channel asigi maming Manipur languages pisa hena kaujai channel asibu yengbiba ahan orgadi like tawbiu comment kaya pibiro amasung subscribe tawbiu awada pa kaya lerga su haibiro khudimak taramna loksin jagani Meeteilol Meetei message sakhat annaba honabda mateng pangminasi Yamdam Sana Laiba Kanglaipa, Manipur, Meeteilba Ashida Laiba Amadi, Meeteilba Ki Mapanda Laiba, Mipung Kudima, Meeteilol, Meetei Mepunung Shiba Kudima, Nankam Premesorna, Ikai Kunabu Usari, Nasigidi, Matanga Shida Loisanjarake, Punamakpu Ikai Kunu Usari, Matangi Upload Matamda Amana, Unaminasi.